Nangi minok amakakna aigi thamoibu themba ngamgani haiba ai khange. Adubu nangna pamdaba nungairoidaba thabakti ai khak tawroi. Amuktangdi nangi saktamdo yengjage khanbane. Adubu ai nangi apambagi mayokta khak lepa pamjai. Nangna harauna noklaga leibadu uraga haraujaba aigi thamoine. Aduna aina maram oiraga nangi pi marik ama phawba sintahanba pamde. Nangi awaba nungaiba khudingmakta saruk yaminage khalluba aigi thamoise nangna ayaba bibitrasu ai nangonda aroiba oina wahang ama khakti hangjage. Pakhumdu khakti nangi asingba thamoidagi khumbirao. Aduna aigi apenba oirage. Ai nangi pakhumdu khanglaga nungaitaba kaisu tawrai. Amukasu haijari thamoigi asingba pakhumda bibirao. Is there someone you keep in your heart